Manipur hauzik manglomda lepa leituna changsili masipumnamak lamdam masigi miyamna lenga kasibu thazaba thambiba amadi miyamna santi lehenba ngambadagini hauzik sangsiliba khongjel asidagi hena yangna changsinaba honakhigani haina Chief Minister N Birana haikre wafamasi Senapati District ki Katobai village ta pangthokiba Sangai Festival Olympic Games amadi SDOAM ge Golden Jubilee ngasi haudopa thoramda wangang aduna haikibani mahakna haiki chaiyesi gi oina taramathoirak suba oina Sangai Festival mai pakna mafam kyada pangthopa ngamliba asi lamdam asigi miyam ge amadi laingak asigi mai pakpani Moirang khunauda saba Sangai Ethnic Park Sangawada sarugyakiba Donor Minister Masamak mafam adugi oramliba mawong matau aduda angakpa amadi apenba poki haina fongdoklamki Pakantu dalam damasida kundaminari ba furup kanglu kuntra mangagi yum saramba uboda angakpa poki Donor Minister Masamak na Bharat ki mafam amatada asigumba tauba leite haina singtharamki pumnamagasi aikhoi khudingmaki hotnajamani lamdamasi Bharat ki Sport House ni haina singthanari hauzik fawbuda lamdamasi ki Olympian taramapan puthokpa ngamkhre kayamasu puthokna papandam thamli Makoi ki hona zamana adubu sakhangbo oina Manipur lengakna Imphal dagi kilometer mangarom chataga leiba Sangai Thelda Olympic Park sari hauzik apumloi loishilei sangaba yari bagasida lamdamasigi Olympian shing adugi murti saduna thamli masina haurakliba sanaroi singda anoba inot ama soidana piba ngamlagani Senapati District ki oinasu maram khunauda lupa crore manga changna sagadaba Youth Center ama urep uyung tamkrei hauzik fund loan lady Chahi manga makhai ki manungda saba loishinaba thabak pairiba agency da khangankrei hauzik leiriba Senapati ki ground asisu semjinaba amadi matamga chanaba mawongda onkhataba thorang leire kari tausige haibatu punna tathok tasen tawminasi chahi sigi oina mathang thada pangthokadaba Barak Festival hena chauna pangthok nabasu thaurang tauri haiki Thoramaduda MP Lesemba Sana Jauba Minister Kasim Bashum Amadi MLA yauna official kyana sarkyaki Olympic Games kaloina na koi indigenous mungnagi yamna pamjabasi ubada aina request obuni lakpa kanda yaragadi indigenous games sine tournament sine aduga hujiki khoigi sigi Olympic Games sine punna Sangai Festival gi manung sida tawibada kari kaige haidana part of Sangai I request obuni maduda Olympic Association haraunu yabibado aduga mungna gi indigenous games ki association haraunu yabibado imadu gi damakta association ani boy gi site gi kurumjaba madi harau gi panguk chari yamna nungai khare khannaba ngangnaba tanaba hainaba loina yai